Nungsizaraba Bethany Diaspora Church ki isilinaw maruk mapangsing ahanba maktada Prabhu Jesu Krista gi mingda nungsibagi salam pizari Ishwar gi thawza mapang na ngasi mahaki afaba wapaw asibu taminabagi matam pinabiba sida ekoi Ishwar bu thagat si loinana Ishwar gi wahi si paraga ekoi pukning thaugat minasi 1 Peter masigi chithi asidagi mathang naina ekoi Ishwargi wahai se taminarakpani hojik ekoi aroiba chapter asisu loiselakadawre mathangda karamba Ishwargi wapau taminagadage haina Kaurang na ngai minasi ngasi gi text asi 1 Peter chapter 5 verses 8 and 9 asidagi koi yeng minasi ngasi gi topic asina or title sermon asigi title asina Nakhoigi yeknaba devour haibani isina now sing Manipuri gi Bible da paminasi Nasa khudum chalu miseng khangu maramdi Nakhoigi yeknaba devour na ngang diba nungsa gumna kanagum babu yosin naba thiduna koina chatli taibang panda leiba Nakhoigi nachin nanaw singna asigumba awaba khangli haiba nakhoina khangduna thajabada chena leptuna devour bu thingu shorbu thagat po isunu Ishwargi singlup the flock of God which is the church singlup ase kayamu awaba tabano haiba kanda ikoina Bible asidagi uba phangi aduga ikoina church history paba matamdasu mathang ikoina ui Acts ki account da yengmo matamda fazana church ki singlup ki mi singna awaba taba mayam ama record tawduna lay aduga church history hairiba aduga even hujik ekhoigi matamdasu sumaina church asi awaba se tatana toina tai many were scattered maram aduna Ishwargi machasing singlup ki mi sing adu Ishwargi yaw sangu adu tongan saithokhtuna mafam tongana leihankhi There were enemies. Singlup ki yeknaba kaya lay. There were human enemies. Mioiba singlupu yeknaba aduga. There were also infernal spiritual enemies. Mioiba natraga haksangi oiba physical gi oiba enemies. Layba khakta natadana. Thawai gi oiba enemies yeknabasu lay masini singlup ki damakta yamna chection ngai oibasi aduna masida Apostle Peter na phajana identified away masigi enemies se in fact identifying the greatest enemy ai khoi gi yeknaba khwai dagi chawrba yeknaba ni haina mahakna identified away Adunani, he is called the adversary. Nakhoi bu yeknaba haina Peterna masida panmani. So he is called the adversary. He is further identified as the devil. Magasi kanano devil, diabol aduni haibani. Pazana clear oina ibikre.
ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯌꯦꯛꯅꯕ ꯑꯁꯤ diabol asini. He is called a roaring lion. Nongsagumna khongduna leiba adugumba enemy amani. Karigidamakta mana khongduna nongsagumna leibano haiwakanda, he seeks to devour and to destroy believers in the Lord. Mana pambase Prabhu buthazaba mising adubu mahakna yosinge laksange natraga manghange haibaki namada madugi wakhalonda ishwargi singlupki mising asibu mana koi thiraga lumraga lay haibani aduga masida khwaidagi chauraba aikoigi enemy asi karamaina thegnagadage karamaina enemy asibu khangadage haibasi yamna maru oye chilenau sing maramdi magi matau moong asi yengba matamda asuki matik sathi gare aikoi bu yosanna ba aikoi bu mangnana bagi damakta manghanna bagi damakta lumraga honnaduna leiriba enemy khwaidagi chaurba enemy yeknaba se leire haibase aikoi khangle masi leire haibasida aikoi karam haina leigani kiduna leisira aikoi niktuna leisira natraga karimata tawdana adum leirasira haibasi hangba yaba wahang amani aduna isilinaw sing aikoi chathuklabadi aikoi paw sandoklabadi aikoina achumbasi misingda takpiba khanghanbiba tarabadi karigumba mafam aduda aikoina chatliba mafam aduda paw sandokliba mafam aduda aikoi bu yotke haina ngairiba aikoi bu manghange haina ngairiba lumduna leiriba nongsa khwaidagi chauraba aikoigi enemy diabol adu leiramgadra haina aikoi kiraga karisu pangthoktana adumak leira sira haibasi aikoi khangadabani isilinaw sing apostle peter na aikoi bu pukning thogat pibani madunate aikoi kiroidabani not to create fear masi hairaga aikoi bu ki hanba nate apostle peter na aikoi kigadawbasu nate kisu kiroidabani adubu aikoi na kari tawba tai but it is best to have knowledge of our enemy aikoi na kiba mahutta aikoi gi yeknabasi kanano aikoi gi yeknabasi na pamlibasi karino magi maram sida aikoi na munna khangbasidi yamna mathau tai maramdi aikoi gi yeknaba kanano masak khangdaba aikoi gi yeknaba gi magi pandam karino aikoi khangdaba mahangna karmaina aikoi bu attack torakani karmaina aikoi bu mangnana basili haibase khangdragadi madugi thaidokpagi lambi adu aikoi thiroi aduna chekshinnabagi damakta aikoi gi enemy asi kanano karino karmaina leirige kari khallige haibase aikoi phajana khangpham thoi haibani to be forewarned is to be forearmed hana apostle peter na haibi diba khanghan biba ase karigi damakta no aikoi hana prepare tawraga phajana aikoi gi lan sona nabagi damakta fazana ready leidana bagi damakta aikoi bu masi ibibani ichile nausi ki hanba nate aikoi karam haina tawragadi enemy sigi masak enemy sigi magul enemy sigi magi tactics strategies singse kari kari lei haibase khangok laga oh aikoi ase matam mafam khangdana aikoi gi yeknabasina ngaiduna lei haibase
Kanglabadi, Ekoi, same Saraga like any Hybeki, Wakalon and Ichilinausi. Asiam their car. Same Sahaldragadi, Karigumba, enemy Aduna Koibu, attacked or Matamda, Ekoi Gitamakta, my Chibo Egani, our boy Adunani. Aduna, the work of the evil described in the gospel, evil gi tabak asikarino. Hairiba diabol na ekoi gi kwaidigi chaurba enemy asina mana tauriba tabak sikarino. Mana taurakadaba taurakpa yaba kadi leibano haibasi ekoi na gospel da parabasu uba phangi. Example da Matthew chapter 4 masida mahag ase karmaina appear tawi. Karmaina ma utsay haibakanda he appeared as the tempter. Atemba poi na mahag lae. He sought to tempt and deceive the Lord Jesus. Prabhu Jesu Christ bu mahag na temlaga mabu kudum change natraga mabu kari haisara phattaba chumdaba aduda chathange haibaki wakhalda mahagna Jesu Christ bu temlami. Adumangpu Prabhu Jesu Christ na ilai na mahagpu yamna sathina defeat tawbiki. Karina sure mahaki wahai aduna adugi sakti pangal aduna Satan bu defeat tawki. Tempter adubu ilai na defeat tawi. Mahagna ngamki. Aduga anishu bada hairiba evil Satan asina devil asina ikoi gi chaurba enemy asina kari tauge haibada he sent out demons. Aikoi na bhut hairiba natraga lai phattaba hairiba mayam ase demons ni. Satan gi devil gi magi mising haibatare mana sizinaba magi kangbusing aduni makoi thadok pase kari tawhali. Number 1 to possess mi gi manung da chang laga mi bu makoi na possess tawba aduga angaw ba oihanba gyan laihandaba makoi na control tawbiba aduga ani shubada to cause severe illness mi khradadi makoi na anaba kaya lakhallaga yamna sonhanba yamna wahanba kaya su lay. Ahum subada aikoi na masi karamaina overcome tawgani. Karamaina masi Prabhu Jesu na thengna khibano karamaina mahagna joy tawkhibano ngamkhibano haibase yengba kanda Prabhu Jesu Christ gi mahaki pangal sakti aduna loinama mahagna ngamki. The demons were cast out. Mahagna huziki hairiba lai phattabasing adubu tanthoki. Mi kaya sumaina lai phattaba changlaga lairamba chahi kaya adumaina adugi punsida lelamba kaya adu Jesu na thengnaba matamda loina tanthokpiki makhoibu normal life ta amuk hanhanki. Masini Prabhu Jesu Christ ki pangal sakti ase. Victory over them was confirmed again and again. Prabhu Jesu na makhoi gi mathakta Saitana thariba demon sing lai phattaba singi mathakta su mahaki pangal lai mahakna ngami haibase hanjan na masi confirm tawkhrabani. Actually now sing yamna ishorbu ningba Prabhu Jesu Christ tung inba aikoi gi damakta masi yamna nungai aikoi laibak phabani Prabhu gi tung inba oiriba aikoi harausi ishorbu thagasi aduga loina na words of warning in the epistles da aikoi na yengba kanda
wahai khara aikoigidamakta warning tauba lay madudi karino. We learn that the evil one has sent false teachers. Jesus Christ gi matam gumna demon sing lai phattaba sing tharak tragasu Satan aduna hujiksu yam lairi demon possess aina thengnaba kaya lay even aikoigi lamda lay Manipur da natraga South India da aina Andhra chatpa matamda remote area khara chatpa kada pausan dokpa mafamda adukki matik smaina lai phattabana changlaga wahanba torture tauba natraga angaw apaigumna chathanbasi kaya yamna ai thengnarai hojiksu lairi masi khoin khangi adu khakta natadana masigi aikoigi chawrba enemy asina aikoibu mangnaba silakpada mahakna tawrakadabase kari kari lay haibasi amukasu epistles da utpibani maduda aikoina ubase false teachers chumdaba aranba takpa ojasing oja ishorgi wahaipu takpa saba ishorgi wahaibu ngangba sandokpa saba adubu chumdaba achumbagi mayokta makhoina thabak tauba kaya tharakani haibasi epistles aikoi ubani. He seeks to deceive the church. Aikoi 1 Timothy chapter 4 amtang pasi 1 Timothy gi chapter 4 verse 2 asida masida phajana aikoi bu mention tawibani makhoi masagi achum aran khangba pukning bu mai ikpa yotna chakthik hanbagum chakthik hanbi hanbasingna aphasa sinaduna minambawa ngangi hay minambawa false teachers makoina mibu namthak tauraga minamduna phattaba chumdaba lambi aduda pusanna ba hotna gani haibani maduk karana taurakpano haiba kanda Satan na taurakpani Satan na tharakpani aduga 2 Timothy gi chapter 3 verse 2 Timothy gi chapter 3 asidasu aikoina yengma kanda ubani ibungo gi numit adu lakpa matamda ko masida kari oigani achan basa haujik aina nakhoida ani suba chithi asi iri chithi ani asida aina nakhoibu ningsing handuna nakhoigi asengba pukningbu thogatpani masi asengba wa takthokpa misingna mamangaida haikhiba wasing aduga kanbiba mapu amasung Jehovah-gi pakhon chatpa oiriba aikhoigi mapana pikhiba yathang adu nakhoina ningsing nanabani aroiba numit singda nakhoi aroiba numit singda nokna ganbasing lakani haibasi hana khangu makhoina masagi apambasingi matung inna panduna aduga hai nahangna lenglakpagi wasak piba adu kadaida leibage asmaina false teachers sing chumdaba aran bangangba natraga chumdaba oja sing kaya Satan tharakani si takpire masi yengba matamda aikhoi yeknaba Satan ase devil ase he is a terrible adversary indeed yamna sathiba aikhoi yeknabani masida pachana takpani church singlup adu phauba mahakna deceive tauba minamge haina mahak lakani haibani because we are made aware masida aikoi phajana
khanghanbibani. We are better prepared. Aduk ke matik sathiba oima maramna aikhoi gi yeknaba se asuk ke matik yamna kaning oiba aikhoi bu namthak tauge aikhoi bu mangange haina leiba maramna aikhoi sim saduna leiba se yamna tangai phate haibani aikhoi sim saraga legidabani ichilinaw sing Christian aikhoi singlup ki mi sing aikhoi sim saduna leisi. We are even more diligent aikhoi hen diligent lepa laitana ishor da changjaba ishor da haijaba ishor gi wahai paba aikhoi gi thajaba kanhanba hen ishor ka naknanaba aikhoi masi hana khanghanbibani ko ichilinaw sing. We will be more discerning and cautious. Masi karigidamakta aikhoi bu khanghanbibano haibadi hen aikhoi wakhal asida wakhan taunanaba hen khangba ngamnanaba aduga cautious yamna chekshina leinanabagi damaktani. We need not fear our enemies. Aikhoi yeknabadu kibagi mathaudi tade adumakpu aikhoi chekshina leiba tai. How may we succeed in this spiritual warfare? Masigi hairiba spiritual thawai gi oiba lanpham asida aikhoi karam haina mai pakani haiba tarabadi we have sound and solid advice given. Masida aikhoi gidamakta yamna phajaba advice khara pibibani. Masigi list ase aikhoi yengsi kari lei. Number 1 da hojiki aikhoi na pariba Peter 1 Peter ki chapter 5 verse 8 and 9 aduda aikhoi na ugani. Masida kari hai number 1 ahanbada be sober haibani. Chapter 5 ki verse 9 aduda be sober. Taibang panda leiba nakhoigi nachin nanaw singna asigumba awaba. Verse 5 ki verse Verse 9 aduda aroibagi phat aduda yengsi maduda kari hai awaba khangli haiba nakhoina khangduna thajabada chetna leptuna thajabada chetna lepa haibani. Be sober, be vigilant. Aduga kari tawgani ahum shubada resist devil adubu ngau haibani. Be steadfast in the faith. Aikhoi gi thajaba asida chena laiba haibani. Aduga deep knowledge is important. Yamna phajana knowledge laibasi yamna darkar oye. Satan gi maramda devil gi maramda khangba aikhoi gi enemies gi maramda khangba aduga aikhoi karamba cheksin thorang logani haibasi su khangbasi yamna darkar oye. Aduna isilinaw sing masigi spiritual warfare asida aikhoi mai pake haiba tarakati be sober, be vigilant, resist the devil, aduga steadfast in the faith. Deep knowledge haibasi yamna important oibani. The brotherhood of believers aikhoi ni yengba kanda ichilinaw kaya singlup ki mi sing Christian sing matam aduda hojiksu mayam leiri. Makhoi adu yenglaga makhoina awaba taramba makhoina thengnariba kaya adubu mayoknaba ngamba aduga makhoina yeknababu maithiba piba ngambadu aikhoina madu uraga puning thogat jagadabani. Aikhoi amaga ama ichilinaw tani nangi aigi haiba natabida aikhoi amata oina pukning thogat minaraga karamhaina aikhoi yeknabasi mayoknagani aikhoi gi yeknabasi karamhaina maithiba pigani haibase aikhoi hotnaminagadabani. We learn and we become discerning. Aikhoi tamminaraga hen khangminagadabani. We become wiser and stronger too. Adugi matung inna aikhoi hen pangal lairakani
ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯁꯤꯡꯂꯛꯀꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯂꯛꯀꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯄꯣꯁꯇꯜ ꯄꯣꯜꯒꯤ चिठी Ephesians chapter 6 verses 10 to 18 असे पारबदी मसिदा अखोई निंगसिंगबा खरा फंगनी और अखोई नमसी अखोई गिदमक्ता यामना फजबा वाहै थंबीबसे अखोई निंगसिंगनी मदुदी करिनो नंबर 1 to be strong in the Lord अखोई प्रभु दा यामना कनबा ओइगे हायरबदी to put on full armor of God ईश्वरगी ओइबा अदुगुम्बा लानगी फिजेट अदु अखोई सेटगदबनी लानगी फिजेट अदु करिनो हाइबसे Ephesians chapter 6 verses 10 to 18 असिदा पजना इबीबनी अखोई ईशा ईशागी बाइबल दा येंगलगा पामिनसी अदुगा मथंगदा to be prayerful अखोई यामना प्रार्थना कनबा दरकार ओय प्रार्थना कनबा मी अदुना अखोई येकनबा devil asibu diabol asibu mayoknaba ngamgani aduga maithiba supiba ngamgani aroibada isilenaw sing ngasi अखोई ge challenge adudi to resist the evil one diabol ase फत्तबा ख्वाइदगी चावरबा अखोई येकनबा से अखोइना थिंगदबनी मसी अखोई तोहौद्रबदी अखोई गी दमक्ता अवाब ओइगनी इसिलेनाव सिंग अदुना अखोई गी वखलदा तत्तना थमगदबसे असुक्की मतिक तमथीबा असुक्की मतिक चावरबा अखोई येकनबा लई महक असे ऐ थिंगदबा यादे हाइबसे अखोई खनगदबनी अदुगा अरोइबा लास्ट to refer to the Lord again and again अखोइना करिगुम्बा मसी तौबा कांदा अवाबा थेंगनबा याय अदुगा अखोइदा अकीबा नत्रगा पुकनिंग सोंथरकपा कयासु लैरकनी अखोइगी ख्वाइदगी फबा अदुदी प्रभुदा तत्तना हंजिन हंजिनना चंगजरागा तत्तना ईश्वर हाइजबा निजबा अदुगा ईश्वर अखोई ngaजबा असिनी मसी तौबु मतमदा अखोई माइ पाकनी ngahaktang ईश्वर प्रार्थना तौसी थगचरी पा ईश्वरना की थौजा मपांग ngasi nahaki wahai asibu taminanabagi damakta achaba matam अखोई बु पिनाबिरे लोइना नाइ पा ईश्वर अखोई बु लेफमदा ngak sen biba loina biba aduki maramna ngasi nahaki wahai asisu अखोई ताबा फंगली बनी थागसरी पाई शोर थवाई की लानफम असिदा अखोई की येकनबा दियाबल असिबु माइथीबा पीबा ngamnanaba mahakpu pangal laina mayoknaba ngamnanaba ipai shor ngasi nahaki wahai asina अखोई बु takpire अखोई बु लोइना बियो pangal hapiyo ipai shor mapam matam khudingda nahaki nafamda चंगजदुना नहकी पांगल अदु लौदुना अखोइगी येकनबा अदु अखोइना थेंगनबा ngam ओइहनबियो अमदि पाइसोर थवाइगी लानफम असिदा चंगदबा दरकार ओइबा थवाइगी फिजेट खुदिंगमा अमता चिथदना सेटपा अमदि मदुना अखोई लान थेंगनदुना अखोई की दमक्ता लान ngamba joy ओइबदु अखोई पांगजै मदुगी पांगल मदुगी दरकार ओइबा खुदिंगमा नहकना पिनबियो इपा ईश्वर लौसिंग ज्ञान पिनबियो अदुगा अखोई की थाजबा हेना चेतहनबियो कनहनबियो नहक यावदना अखोइना तौबा ngamgadaba karisu leite अखोइबु थादोकपिगनु अखोइबु लोइनबियो थागचरी पाइसोर ngasi फावबा नहकी वहाय असिबु तत्तना ताबिरकलिबा Bethany Diaspora Church की मेंबरसिंग मफम तोंगान तोंगाना लैरिबा खुदिंगमा अमदि इपाइसोर ईश्वरगी वहाय असिबु तानिंगदुना
leptana nahakki wahaibu tariba ichilinaw kudingmakki mathakta panggal lausing pinabiyo nahakki bor ado nahak na haithabiduna makoigi punsida haraw nungaiba oihanbiyo haiduna tolaba na sai hak na ngasi nahakpu thagat sabagaloy na nakudingmak asigidamagta aikoi bu paptagi handokpiba amata ngairaba kanbiba mapo Prabhu Jesu Christ gi mingda nizabani. Amen. Thank you. Isona bor pinabibo ay sino.